Hello everyone, miyam akhoi ngasi se Navagraha khuramba chaluge aina losanba loire aduga akhoi ujik thongnaba tawre ko ichanupa ne aine doi mapa su yaure akhoi hum chatoi ba ngasi se miyam akhoi na Navagraha khuramba chatoi se ngasi na ahan bani asigi mamangda chatri ba ko Guwahati dadi Navagraha se mayama lai mandir aduga akhoi na chatori ba se na Ujan Bazar haibam famdo aduga ni chatoi aduga miyam mafamda jawraga adum ujarake kamai tawri na mandir dusu aduga manung dasu lai miyam malai miyam dasu adum yenghanjarake famda jawre khoi mayam Navagraha khurambada changadaba machangsingdo mapanda punamak jonna leirame ado akhoina changadaba machangsingdo aduga idum moina phajana tauna mai gi pukham da mai thambani aba ado akhoi ujikse sumaina amakhak leire ko laida kadnana ba sumaina chaki tawraga doigi tharu doini aba adam thakane aduga agarpati ga tawraga sumaina leire ado akhoi ujikse changnana ba tawri ne aba ko mandi manungda ado sumaina magi sumaina changbam je ko sumaina siri karaga sumaina changbam ni magi changna baise aduga miyam ko ngasi se mi su adum khara lagna leirame aba mi budi jam didi akhoina chatpada Nambiro. Jenga. Miyam akhoi jikse Navagraha khuramba loina ngang mapanda thoklai ne ba maning side tane aduga mapangi sumaina view se phajadra misu adum khara lakpa hogale aduga ngasi se ko nungsa su sari ba jamna ne phajai natra nungsa di sabana lore ngasi dono du sona yo
Miyam Navagraha khurambase ko kamaina khuramgani haiba khangudeba adubu pandida mana ko takpiraga kamaina khuramgani ainane ado nasagi laida katkadaba machangsingdo adu pusalle pusalaga achathaudo hairu ainane achathaudo haire doi leidusu kadle laipuna makta mapan khak laida mayam graha mapan se ko mandi manung da di pun punna layeba thangna na aduga misu mayama khuramba laye akhoisu dumai tauna khurame aduga miyam ko mandi manung da budi jamna budi ngan deba ngandersune adum mi lakpa khotpa panditna khuramba khulamba punamak uyeba camera da budi video da budi phajana budi udrasune mayam akhoi jikse Navagraha khuramba loina Ganesh Chaturthi su khuramuge aina chatpaniaba ado aina Guwahati da Ganesh Chaturthi khuramba sisu ahan bani sumaina pandal da puja tawra khuramba se ayam bo chatpriaba ado ngasina ahan bani Sandal lo hai. Mayam Chaudhra Ganesh hoy ha magi de di mai sila kubiran Nava kadai dak lai makha da nahi नहीं थोड़ा सा डाला है हाँ वाह वाह मैं तो फिर भी नहीं किया ठंडा ठंडा हां किट्टू अरे भाई 1.5 केजी पानी रेटा ना 5 किलो अरे बस करा I do हाँ Ada miyang ko aku yujik saya jumda hale atau masih di video saya matang kita lu sanjarage matang damu tinggal si miyang bye bye